Mayamuchan MAIBAM taram na ukchari Manipur ki Chief Minister na chayol amada sarug yakiba thabak tharam sing bukhomjin jaduna Northeast Windona sandok saba CM district ta mayam taram na ukchari hauzik yengminasi Manipur ki Chief Minister na karam thabak tharam sing da sarug yaki habagi mapungabe paudam yanda thamjari Manipur linga ki Department of Horticulture and Soil Conservation ki lamzing amadi miching makada puthokba money fresh ki process toraba tongan ba package food amasong juice ki brand sing haukiba February mangada Chief Minister N Birena miyam da lanthoki Chief Minister Secretary ki darbar hall da pangthoki ba value chain marketing of quality local horticulture products through brand building scheme makada makal kaya ki process food brand sing puthokpagi thoram maduda Education Minister T.S. Basanta Kumar, Water Resources Minister Awangbo Newmai, MLA K.H. Ibomcha, MLA Sapom Keba, Horticulture and Soil Conservation ki Director David Sarmasu Saruyaki, Ukrul District tagi yauna tungan ma mafam sing dagi lakpa food processing industry ki entrepreneurs sing su thoram maduda Saruyaki, Horticulture ki Mission Director David Sarmana ngasi launch story ba processed food brand sing asina state lenga na honda jarakpada chauna mai pakpani haina loba yai haki Chief Minister N Birena hauzik Manipur gi chana ba pothok sing ase quality laina pothok pa hobaga lorina mapanda export toba haure haki mayam sing doya sentan doya sakudam bi da kwese doya de kanari ko crisis to kanari alu government gi mayam bi position ko lepe Assisi horticulture ki ay matang khara paira mani mamangi tamda horticulture madai sep ama mayami mapandagi sep ama samam na honor cold storage de mayami product mayam si poraga akoi thamham nei de season loi re kobi khangde ama khangde loi ki bakha chaw ne loi do pat mangwa Komla khangde sampra khangde odu de am na yan ka le cold storage se to si ma ko kuma sa ni ta ko gi leisure ba potho kharse value nei na season na adu yam ngai ba no je ko outside the export to si packet ke si quality le le na sai be mam na he chi uri sa ni 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 hai ko a first impression last impression ye ngi ko se ko na yam ngai sai suggest mayam hungry ba startup ki many things music can order 100 crore can ogi ko gi one family one livelihood ki paisa tara le mayam phajana chalo da systematically do da loi ya Border fencing taunabagi ayaba Union Home Minister Amit Shah na pirakpada natana mapan lamdagi naron de changlakba mitop sing thingna ba honaragani haina Manipur gi Chief Minister Nongthomba Birena phongdoki haukiba February nipanda CM Secretary ta MLA Minister Singh yauna pangthokiba paugi mifam amada wafam asi phongdoladana Chief Minister N Birena haiki May ahumdagi hauduna chatharakli ba irang asigi fibam kharamakaidi fagale haiba yare loidina Manipur da lairiba luchingba singi pandamdi miyambu ningtina ngak senba lamdam asigi lairiba ngamkhaibu ngak senduna thamba haibasini Manipur da border fencing ningtina lairamdaba asina mapan lamdagi naronda changlakba miyoi Manipur da masing nomonomigi hengalakli bani mapandagi changlakpa miyoi sing ningtina check tawdaba mayam asi thengnaduna lakli adubu ngasi center gi luchingba singna ayaba pirakliba thavak sing asigi achoba credit ti Manipur kaidana ba honabada thawai kat khraba athauba sing amadi irang asina maram oraga mayum makai maina tumna thadok pi khraba mayum makai leizadraba miyoi singi hona jamani haina su phongdoki lobi reiba step sing ase positive oiba yamna permanent to tungi mirol kaya tekta kaidna le hung ba yana na bagida mukta lobi reiba step kaya se masi di credit ti akoi laibok thik raba sigum basi ngak na na kan na hona bada laibok thik raba thawai na pon tha pi khraba chilinok sing yung kai thadok na laibum sai pham leita na awa khangi ba displace to ga leiri ba chilinok sing adu masigi ihok si mai pang na hona bada sero ga bi ki ba Manipur gi praja puna ma ki credit ni akoi di chumna sarkar ma leibi akoi di chumna vi pressure mama gi sumjaba chenja bani aduna makoi mayam na tauramba makoi mayam gi kathokpa makoi na hona gi baduna ngasi yamna positive oiba haido step krisi bharat sarkar gi lakpani haidana akoi ngasi gi sarkar na akoi logjai adu goloina na Manipur da huji oireiba drugs poppy plantation gi samisa ai ngasi overall review meeting na matawe
nahandagi kuire koi thugai busulete nasi social media da mobiram gani ukulda Choshanpur Kangkokpi da Tamenglong area Tauksem area leiram jaga koi thugai ba lepte ngasi su NCB yauna nap yauna police officers mayam loina kor kana marsaki yaur kana koi even satellite ki imaging loina khomjalo matung leda kadai da kari crime jaga da popi thari copy hori hai bisi loina study tor kana ngasi koi Kangkokpi ki SP Choshanpur ki SP Senapati ki SP Ukhrul ki SP aduga Zadil ki SP loina kor kana moida anadagi tawludi mathakta yamna clear oiba ekoi satellite mapping yauna Google's ki yauna identification tor kana geotech tor kana loina moida pikre high river lay river kano singsi popi khra horiba si ekoi by the end of February thas hausi manung loina thugai bu loina na bagi ekoi madugi forest department yauna forest ki kangbu ga yauna punna jointly NCB ne NAP ne state police ne aduga forest ne Matang sida Northeast Windona Sandok Saba CM District Lushin Jari Matangi Tangza Numiki Pungfong Masimak Tada Mayambung Aizaramgi